Arambai News Guwahati da Maitilon gi pau tabri basing bu yan han bumukta da chingangbam Sujitrani na khurumjari hojing asi gi samlappa mariba pau sing lobirase Lagliba March 3 ta pangthokadoriba Majuli Baipol gi BJP Mirep Bubon Gam gi ngasi Mirep che pishin khre Mirep che pishin basida sarug yakiba CM Himanta Biswa Sarmana Congress hariba ming asidi Majuli miyamna BJP na pankiba chahi ahumuk asida kaunakhrabane kaunakhraba ming adugi matangda comment piningde comment pibada miyamda ningsinghanba oina thokani haiki nakalamaromda Majuli da Baipol gi langnari ngai maranga sida ngasi missing furup singi khwaidigi chawba kumai Ali Aili gangsu haraute yamna pangthoknaki Assam da lairiba phajadaba tabada nungaitaba lamgi amadi leikaigi mingsing onthokutuna nauna tholagani masigidamak portal ama yamna thunamak hanglagani portal asida hanagi ming amadi nauna thongadaba ming haptuna miyamgi apam pamda lowgadori tawbagidi ming hongdaba yade haibagidi natri adubu Assamgi culture amadi heritage ka naknaba mingsing thonbana phai haibagi thorang makhada lengakna masi paikhalakpani haina CM Himanta Biswa Sarmana khangalakhi adubu Assam da leriba lamsing nauna ming thonanabagi thorang lengakna paikhalakliba si BJP gi anouba jumlani haina AIUDF na hairakli ngasi Karbi Anglong gi Dhansri designated camp ta district asigi SP Puspara Singh gi makhada DNL gi kadar yangkhaini thoina kusukulai gi konana surrender tawkhre panbayai mamang jahi gi December kulhumdoida lalholubasigi kadar humpu tare surrender tawkhrabagi matung lemhoriba kadar sing adu ngasi surrender tawkhibane Haukiba January 13 da Lantugram Dholai Kasardagi Kaisam Pravin Mizoram da Hatkiba Mihada Duga Marilina Semkiba JSC na Kaukiba Miyamgi Mipam Lantugram Community Hall da ngasi pangthokre Mihada siga Marilina na Assam lengak na JSC ga wari sanabagi thorang tawringai maragasida WMC na lagliba February 13 gi manungda Mizoram Highway blockade tawgani haina pauda phongdokhiba du JSC ga WMC ga pau phongna hodabadagini ngasi WMC gi mihut singa JSC ga puna phaminaduna WMC na ban tawgani haikibadu handokle haina WMC gi mihut singna mifam asida sengdokhi JSC na misi asigi matangda ban tawgani haikibasu leite kanagumba civil society organization natraga NGO singna JSC ga tanaramdana mari leinaba thabak thoram amatta tawbidanabasu JSC gi chief convener oriba Khetrimayum Kundalna makhatana phongdorakhi ngasi nungthil pung mari makhai muk tabada Singerbon High School gi sanabungda hokiba February 9 da masagi anaba manamaram oiduna masagi mayumda leikidraba Singerbon mutum leikai gi oza mutum Gopi Mohan gi awawa phongdopagi mipam ama Singerbon Development Association gi president Usam Chawba amadi Singerbon Football Academy gi president Changamayum Mohan Singh na punna president member oina pangthokre leikidraba oza sigi maramda Yunam Nadia Chana wahawdok piraba matung Potsangbam Rajendra Yu Chawba CH Mohan na oza sina hinglingai da tawbiramba thabak thoram kaya loinana Educational Youth Club Singerbon gi founder president oibirambana chingba kaya gi matangda palladuna wangangki oza si 573 number Kaptanpur LP School dagi thabak dagi pothakibane Ozagi mungi miyoi shingi awabadasu sarug yazari haina Singerbon Development Association gi General Secretary Yumnam Nadia Chana khanghalakli Manipur haukiba chahi manga asida BJP na luchingba chungsinaba lenga asina Leibak ngakpagi mahutta leibak asibu luchingliba CM N Birena NPP gi mapangal sonta hannaba honaringai miyamgi chakhot thorangi thabak amata tawramdre haina NPP gi National Vice President wariba Deputy CM Yumnam Joy Kumar na ngasi Hairok Kendra da party asigi mirep Ningthaujam Jiten Singh yumda pangthokiba phiral chingkatpagi thoramda phongdokhi Handa Kasar district ki Dholai dagi tanker driver Pravin amadi mahaka loina khiba Nipenbu Mizoram da hat khiba misi dugi matangda lamdamasigi lengakna achetpa firep ama lobiyu India gi Home Department ta Manipur mapanda khundariba iricha singda thongna hapinaba aibache thabiduna
NIA natraga CBI da thidoknaba hotnabiyu miyada sigi achum aran asengba ama khangdriba fawba hanba leitana kanglaicha pumbana thidokminasi loinana lengakta taksinsi haina Protection and Preservation Committee Manipur PPCM gi maikidagi Convener Publicity Subcommittee Laikhuram Jayantana thadorokpa chirol amana phongdorakle Senapati Lampakta NPF ki campaign hodokladuna Manipura mirep tara thadokliba party asigi president su oiriba Nagaland gi CM nephew Riona Manipur gi Naga miyamna Naga mirep pu sogatpiyo Naga mirep sogatpa haibasi Naga isu santaina ba pambani haigibada natana Naga isu santaina driba fawba apspa leikiba yai haikre asumna Naga singna mapung oiba Manipur gi area singda NPF ki top leadership na vote khomb gi khongjang kankhalakli Panbayay, mamangi assembly mikhalda NPF ki candidate taramanga lepki, madugi manungdagi mari kaduna BJP ga lengak paiminaki. Handak NPF ki mirep singasigi mikhal anisuba tangkaktani, habadi March mangada pangthokadoribani. Manipur ki Chief Election Officer Rajesh Agarwal na Imphal East District ki oina postal ballot pinanaba madi khomnanabagi team ama ngasi khongshan hankre. Polling officer ani videographer amadi micro observer yauna nupi ngaktagi team asina postal ballot pamba electoral lisingamaga chonga kunmarigi yum da chatuna ballot lawgadore ngasi Thobal ningomba mutum lerekta laiba ibudau chingu pangalbagi sangaida malemasida chada naudana panliba khwai taragi yaipha thongni thoromga loinana irat isongi thorang tawduna yaipha thorang pangthokre haina ibudau pakhangba liklam kanba lupki maikidagi thadorokpa chirol amana phongdorakle Haukiba February 13 da Palem Panthau Cultural Trust Wangjinga Chouba amadi Khangzen Repertory Theatre Khurai Sajor Lekai anina kusamnana Khurai Kala Vidya Bhavan da numit 15 chupna chathagadaba Experimental Theatre Workshop amadi Palem Panthau Cultural Trust na nauna puthokadaba Salam Santibala Devi na iba amadi direction piba play The Beast ki yaifa thongni thoram pangthokre Thoram asida Rupmal Theatre gi director Loitongbam Brajamohan Singh Manipur Theatre Academy gi Sarungbam Biren CH Subadani Lekol gi Vice President amadi Playwright Critic Buddha Chingthamna mathang sitna Chief Guest of Honor amadi President oina saruk yakhi Manipuri Sahitya Parishad Meghalaya gi maikidagi ngarang thadorkiba press release amada Irungbam Basanta Singh da pigadaba mana adu lana type tawudagi Sahitya Ratna haina ikre madu Sahitya Bhushan oigadabani haina Meghalaya Parishad ki maikidagi sengdorakli Meghalaya da awang nungpoki akhanaba nga species chani yankai henbagi aquarium yauna Matamga chunaraba ornamental aqua park sabda Ministry of External Affairs ta mateng pibinaba Meghalaya lengakna haizakre hariba aquarium asi UAE gi technical collaboration ga loinana sagadoribane Arunachal Pradesh ki Dorji Khandu Government College Tawang DKGCT na Vidya Vistar Scheme gi makhada MOU ama khuyek thanakre DKGCT Delhi University amadi Hindu College ki marakta tawnakhiba tripartite MOU asi DKGCT bu mangzil thaba college ama oihennabagi pandamda tawkhibane college asida Hindu College ki academic research amadi facility sing pigani amadi online offline lecture workshop training amadi atay capacity building gi oiba thoram kayasu singani hairi Ngasi National Security Advisor NSA Ajit Doval gi New Delhi da laiba official yumda security namkhaiduna changlaknaba hotnakiba car thauduna lakpa miyoi ama phakre miyoi asi wakhal choibani hairi labna control toba chip ama mahaki masada hapchilakhi hainasu miyoi asina phongdorakhi thogdoga sigi matung NSA gi yumda security gi thorang kankathankre Veteran Saisakpa amadi Sairangba Bapi Lahiri Mumbai gi Critical Hospital da ngasi ayuk laikidre mahak masagi chahi 68 sukre Bollywood ki legendary saisakpa laikidraba Kishore Kumar gi macha thokpa Bapi Lahiri West Bengal gi Jalpaiguri da Bengali Brahmin imung amada ingnisingonga chamapan yankhaini thoida pokhibane
Russia amadi Ukraine gi unkhatnaba nemthadri hawjiksu Russian army lagamaga lising yankhaina Ukraine bu question duna thamle Russia na Ukraine ngamkhaidagi lanmi khara lokthokrabasu lan tawroi haibagi tangdangba phium adudi uba fangdre phium asida NATO nasu lan gi damak sem saduna lei harakhibaga loinana US na lan asi soidana soknarakadaba male hawjiksu Moscow na Ukraine gi matakta achouba lanjang ama changsinnabagi hanagi phibam adu adumak kaidana leiri hairakre aroibada ngasigi tentakpa maroiba pau khara Assam gi budget session lagliba March 13 dagi hauragane Assam budget inglisingini kunithoi kulhumdoina March 13 amadi 13 ta puthokane Kamrup Metro Task Force na Guwahati Sahar da thaknaba isingi bottling plant Uyen Sobogum Sogolakliba si kupna panaragane. Nagaland su COVID case hantarakpadagi state lengakna lagliba February kunipan fawbagioina COVID ki athingwasing lauthoklagani lauthorakre. Chahi asigi G main examination thabada khudong chaba marirak pibagi mahutta anirak tang piragani haire. Handakta Padma Shri Pinanabagi damak khalakhiba adubu lawkhidabi West Bengal dagi veteran saisakpe Sandhya Mukhopadhyay ngarang laikhidre masagi chahi 43 sukre Punjab ki CM Channana UP amadi Bihar gi miyoi singbu bhaiya haina kawbutanatana Punjab ta bhaiya sing changhaloidabani haina chayetnabo wafam ama hairakre Priyanka Gandhi Vadrana BJP na luching balengagasi gi mayokta landaraduna lengagasi gi policy singasi industrialism di corporate sing gi kannanabagi damaktani aduga lairaba amadi middle class gi miyoi singdi makogi marai bakta thadok pire haiki Prime Minister Narendra Modi na aap ki mathakta landaraduna aap asi Congress ki photocopy ni hairakre Karnataka da college sing hangdok narak pagaloina hijab ki umkhatnaba ingthadri hijab set pa mahiroi nipi macha sing Karnataka gi college sing da class sanghan khide Hindu outfit sing na hijab jihad launch tawkre Agartala dagi kilometer 12 lapna Narsingar da Sarib International Cricket Stadium sabgi thabak asi chahi asigi November thada mapung phana loisilagani haina CM Biplab Kumar Dev na phongdorakre Ngasig Assam ki CM Himanta Biswa Sarma na Mumbai da chatuna Tata Trust ki chairman Ratan Tata da Assam ki khwaidagi wangba civilian award Assam Vaibhav khusinakre IIT Guwahati na liberal arts da masters program launch tawkre Chahi mari makhagi angang singsu helmet upkadabani haina Ministry of Road Transport and Highways na ngasi haikre Haukiba pung kunmari asida India da COVID ki anoba positive case lising kuntraga chatruk taramanga phangki chaunga taramari na COVID number moiduna laikhide Zimbabwe na mapung pha na vaccine kaplaba miyoi singi oina kangfal ngamkhai sing amuk hanna hangdokre Burkina Faso military luching ba damiba lebagasi gi president oina wasak loragane Ethiopia dagi emergency lokthokhiba US na taram okre Paduna Thamlibasing Thadok Pinabasu Takshinkre. Amadi Ukraine Lariba Indian Mahiroi Sing da E Pau Amadi Mateng Pinanabagi Damag Keep the Lariba Indian Embassy na Pung Kunmari Hangduna Legedaba Control Room Ama Hangdokre. Helpline number na 380-997-300-428 ne. Aduga Atopa number amana 380-997-300-483 ne. Ngasi gana di Arambai News Guwahati da Maitilon gi pau sandok chaba matang installation zawaga loinana tabiriba singbo amkaso hanna kurumjari